American writer Mark Twain asi Halley's Comet pairakpa numita pokhi. Mahakna haikhibagi matung inna Halley's Comet pairakpa numit amada mahak sikhi. Duik haina kauba hui ama tam mari thangnana Minnesota gi mayor oikhi. Woodpecker amagi maraina mahaki brain bu cover tawi. Fact number 1. Broccoli, Brussels sprouts, cabbage, cauliflower, collard greens, gailan, kale, kohlrabi amadi seboy. Makhoi pumnama asi Brassica oleracea haina kauba plant asigi species ngaktani. Fact number 2. 1961 da hydrogen bomb ani soibadagi North Carolina da tasinkhi. Adubu glitch amana bomb sing adu pokhaigedabadagi thinghourami. Fact number 3. Firefighter singna karigumba matamda wetting agent sing sijinnai masi isingbu hena chodhannabani. Fact number 4. Duik haina kauba hui ama tam mari thangnana Minnesota gi cormoranda mayor oirami. Mahakna mayor oiramba asi 2014 dagi 2018 faubani. Mahaki health problem leirakpadagi retire tawkhibani. Fact number 5. Camel singna ising asi makhoigi blood stream amadi tissue singda store tawi. Makhoigi ham singda store tawde. Camel amana ising thakpa matamda ising adu blood stream da absorb tawki amadi madu masa sinba thungna yenthokhi. Fact number 6. American writer Mark Twain asi Halley's Comet na art ki manakta pairakpa numita pokhi. Mahakna hairami madudi Halley's Comet ka loinana 1835 ta mahak lakhibani. Mathangi chahida Halley's Comet amuk hanna pairakhi. Halley's Comet adu 1910 gi 21st April da amuk uba phangki. Numit adumakta da Mark Twain sikhi. Fact number 7. Northern Hemisphere da laiba miyoi singa compare tawba matamda Southern Hemisphere da laiba miyoi singna tha asi mathak makha onana ugani. Masi art ki spherical shape amadi observer ki perspective asinani. Fact number 8. Oxford University asina Aztec Empire dagi chahi yamba heli. University asida teaching activities haurakhiba asi 1096 adwai dagini. Adubu Aztec Empire linkhatkhiba asidi 1428 tani. Fact number 9. Camel sing asi North America dagi lakhibani. Makhoi sing asi Eocene period chahi 40 million gi mamangda North America da leirami haina thajanai. Fact number 10. Sak sing asida bone yaude. Makhoi gi skeleton sing asi cartilage na semgatpani. Masi aikhoi gi naton amadi nakongumna chap manana flexible material oi. Fact number 11. Woodpecker amagi maraina mahaki brain bu kupsilli. Mahaki marai asi yamna sangi amadi ugi manungda luthana leiba tilkang sing phaba yanaba design tawi. Marai asi sangbata natana sticky su oi. Fact number 12. Bubble sing haibadi kongol sing asi ship propeller singda mang tahannabagi number 1 cause oidi. Bubble damage asi cavitation haina su khangnai. Masida bubble sing asina ship ki propeller surface erode tawhali. Masidagi noise amadi vibration tholai. Mamai thangda propeller blade sing teglai. Fact number 13. Sak sing asi aikhoi gi art uwa haudringai mamangdagi leirakle. Fossil evidence ki matungina chahi 400 million gi mamangda Devonian period ki matamdagi sak sing asi leirakle haina thajanai. Fact number 14. Mike haina kauwa yen amakhak mahaki makokak thala phawbada 18 months phawba hingki. Thaudo asi 1945 ki September thada Colorado gi Frita da leiba Olsen family da thokhibani. Fact number 15. Sound na space phawduna travel tawba ngamlamlabadi numinna thohanba noise asi 1 meter lapna leiba train amagi horn ga manaramgani. Fact number 16. US Supreme Court na 1893 da tomato asi vegetable amani fruit ama natte haibasi lauthokhi. Tomato asi botanically fruit ama oijarabasu common oina thongba matamda vegetable oina sijinnai haina Justice Horace Gray na phongdoklami.
Fact number 17. Infinity gi tongan ba size lay. Isam samna infinity gi size asi infinite oi. Akaknaba leitaba haibani. Khwaidagi pikpa infinity asi natural number singi set ka yamna toina mari lainai. Fact number 18. Hanagi history pumnamakta photo lobagi sangdagi haukiba chahi taret asida photo lobagi sangna masing heli. For tutorials data gi matung inna khwaidagi photo masing yamna lawkiba chahi sing adudi 2019 amadi 2022 ni. 2019 da photo 1.44 trillion amadi 2022 dana photo 1.71 trillion lawki. Fact number 19. Race amadi race hariba English word ani asi khonthok cha manai amadi makhoi masel amana amagi opposite meaning ni haibadi antonyms ni. Fact number 20. Division gi mathematical symbol divided by asi obelus haina kawi. Fact number 21. Pacific Ocean da Point Nemo haina khangnaba mafam ama lay. Nongmagi akaknaba matam kharada mafam asina ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯦꯟꯗꯃꯥꯔꯛ ꯈꯨꯗꯤꯡꯃꯛꯇꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟꯒ ꯅꯛꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ꯫ Fact number 22. ꯆꯍꯤ ꯃꯄꯨꯡ ꯐꯥꯅ ꯄꯨꯟꯁꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯗꯤ ꯇꯣꯏꯂꯦꯠꯇ ꯐꯝꯕꯗ ꯆꯥꯗꯤꯡ ꯇꯧꯏ꯫ Fact number 23. North Carolinaꯒꯤ Outer Banksꯀꯤ ꯁꯔꯨꯛꯁꯤꯡꯕꯨ Graveyard of the Atlantic 하이나 ꯈꯪꯅꯩ꯫ ꯃꯐꯝ ꯑꯁꯤꯕꯨ Diamond Shoals 하이나ꯁꯨ ꯈꯪꯅꯩ꯫ ꯃꯐꯝ ꯑꯁꯤꯗ 이싱 ꯊꯦꯟꯕ 이셀 ꯌꯥꯝꯅ ꯀꯟꯕ ꯑꯃꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯍꯥꯖ ꯀꯌꯥ ꯑꯃ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯈꯤ꯫ Fact number 24. Englishta wife 하이리바 word asi Spanish language ta handcuff 하이리바 word asiga chap manai. Wife amadi handcuff ani asi Spanish lon da esposa 하이나 ꯈꯪꯅꯩ꯫